pau tabi besing taram nok jari pau. Science and Technology amasung Art Science ki Union Minister Dr. Harshvardhan minini ki khomte te Imphal da sungdare India bu superpower ohen na bhona bada awang nu poket to botodang nei hai ngadi ngasi dagi mahairoi lising punga manga hen bana saruk yatuna council na loba class ki parikha hai. Pau sendong pijari Science and Technology amasung Art Science ki Union Minister Dr. Harshvardhan numinini ki khongchata Imphal da thonglare Minister na ngasi Senapati District ki Hanbung da leiba KBK campus ta Bigyan Sadan hangdokre Foundation for Environment and Economic Development Services PIS na sinduna pangthoki bathoram asida Science and Technology ki Secretary KH Ragumani PIS ki President Halkalet ki Gyansu Sargyaki KBK Hanbung na paikali ba project sing Union Minister na koi na chatuna yingsinki Dr. Harshvardhan na Prime Minister Narendra Modi na awang nupok state singda chawkhat hannaba ahen ba mityeng thamle lamdam asigi Science and Technology ki phibam hena phagatnaba award pasing khangdok nanaba Manipur da lakpani India bu superpower oina bhonabada awang nupok ki achobu thodang lei ngasi hangdokliba Bigyan Sadan asina research tawriba kayada kanaba phanglakani Tagel da laiba Science Center asisu upgrade tawnaba hotnargani haiki Manipur which can make this state far more equipped in all respects. I strongly feel that in spite of over six decades since independence, our states in the northeast, they certainly deserve better treatment, better developmental modalities and better attention. I can assure you on behalf of our Prime Minister, Mr. Narendra Modi, that he himself, his whole cabinet and our party colleagues of the Bharatiya Janata Party are thoroughly committed to ensure the development of the northeastern states, particularly about Manipur, to make it one of the most prosperous and scientifically also developed states in the country. Science and Technology ki Additional Secretary KH Ragumani na Department asina Science ki lamda ahenba miyeng thamduna thabak kaya paikhatli mairoi singda scientific oiba loksing pina na hotnari Tagel da mairoi singi hangliba Science Center asi hena chawthoknaba Union Minister ki pungning chingsin ki district singda su center sing hangdok haningi haiki Numinini ki khongchatang asi Imphal da thunglakhiba Union Minister Dr. Harshvardhan BJP Manipur Pradesh na nitaipa chuthikta leba office ta haraw tyamna okre Thawamasita State President TH Jauba hanagi President Singh amadi atai luchingba kaya su sargyaki Union Minister na phongdokhibada Manipur ki khongchat asti academic section khara khakta gi nate integrity puraknaba gidamaktani Manipur da chawkhatpa pukhalakna ba wafam khudingmak thabak oina pangthokani Amarumda Thakungi matukta pangthokadoriba election asida BJP na afaba fal phangani haiki In Manipur itself we have a huge potential. I can assure you that my visit to Manipur is not only for any academic reason, but it is to get into the nitty-gritty of things and understand what exactly we could do to strengthen the aspects related to science and technology here. The biotechnology park, he mentioned about the women technology park and all those things. They are already in the advanced process of development here, and the government of India is very much into it to support it in all best possible manner. State President TH Jauba achinba matam kaithoktuna Manipur da lakpagidamak thagatpa phungdopga loinana district headquarter khudingmakta nupi gi technology park amamam thambinaba takshinki Council of Higher Secondary Education Manipur na lawba class 12 ki parikha ngasidagi hokre Science Arts amade Commerce subject ta apunba mahairoi lising kunga manga supna nifumanga na saruk yatuna parikha thari parikha sida council da center kunga mari amade private center kunthra ka tarukni parikha sida aranba pambai shinadana ba masung pamdaba thodok thoktana ba security ki akanba section tharang lokat pagaloina na exam center singda council ki official singna section ning sinbaki thabak chathaki
Education S Ramsa Amade SSN Supuna Saruyaduna Parikasi Nintina Pangtonga Honari Ramsa Makata Leba Na Oiba Oza Singh Micro Observer Oina Private Center Pumna Makamato Tauri Makoida Gari Amade Camera Piduna Parikaki Pibam Kupnang Simbaki Tabak Chatari Exam Center Ki Akoibada Mita Tara Fabuki Manungda Mi Layhandaba Amasung Campus Manungda Electronic Device Amata Pushilhandre Security Maikedagi Su Parikasi Asoy Angam Yaudana Pangtoknaba Ngak Sinbaki Tabak Yamakan Nataki Handak Zahiki Manipur Board na Loba Metric Changyang na Lakpada Milalna Mahiroi Kudimaka Yato Pauzel Piri Mars Tara Matoi Ahanba Mete Mekna Mahiroi Singi Atoi Hen Changdam Nagado Ribanamit Asida Tampaki Mahisang Kudimakta Milalgi Akan Nabamioi Tara Taruna Saba Kangbu Amana Paumi Sing Yauna Koina Chatuning Singani Kunayama Sembada Mahiroi Singi Atobu Taudang Yaubana Changdam Nabasida Nataba Pambai Yariba Makai Siznapi Danaba Achumba Lambida Chatu Hari Mahiroi Singi Laibak Lepkadaba Changyang Manunga Sitakana Gumaprup Amatana Ban Blockade General Strike Togiganu Amaromda Thasi Mapaldagi Leptana Engine Panba Gari Singda Mayek Tabagi Kongjang Nasisu Milal Mayai Loshangi Makada Imphal Nokpok Pana Amade Imphal Nongchup Pana Anina Wahengbam Lekai da Thariba Auto Magic Association ga Kusin Narga Gari Sing Mete Mek na Thaminakrai Imphal East District Manung Chana Council Amadi Board na Loba Class 10, 11 Amade 12 Exam Center ge Meter Jamagi Akoipada CRPC ki Makada Mioi Punbada Thingbatham Krai Hiram Asigamari Laina na Additional District Magistrate Imphal East na Order Mathokrai Sawamungda Laiba Biramangol College ki Students Union ki Office na Simasa Khangdaba Mioi Singna Thugaibuga Loina na Punna Lupali Sing Yankhairongge Port Mangta Halamle Hari Thawong asi yaninda phongdoktuna college asida pangthokpa parikha ngasidagi athingba thamkhre college asi ki matik chaba governing body ama thambinaba students union na changsilakhiba khongjang adu class 12 parikha ki yenglaga ngasidagi handokhibani college asi ki campus ta leiba students union ki office so thugaiduna manungda leiba polom kaya amangata thuanduna leirambadagi ngasi ayuk mairoi singna thengnarakhibani College Authority na mioi kharaga logtuna duna chathaba oirongani haibagi chingnaba leibana jenaba mioi sing puthoktriba phawba hana thamkhiba athingbagi mathakta council ki class 12 ki parikha su college asida pangthokpada athingba thamle haina college asigi union gi general secretary Laishram Priyadarshini na phongthokri College asigi so se khori anaba pura matungda khoina hangage hadan lapu matamda akhogi union office student union gi office asi akhogi yamna sathiba mawungda Akayatui to guide no lerame. Property could not win a mange. Tashina, Kalokatasina Harabada, Junina, Kadununda, Fatanaba Tabakaway, Amadi, Quina, Masila Nino Bamadi, Toyin Sinamadi Kwe, Dobra, Hina Kalimasigo Tashing and White day. Kolisasigi, authority Amadi Marila Nabasina, Masiko Yanaming Zanganinge, Aquina, Kujangasi, Hantoksari Halato Kibato, the Kujangasi, Soil Ting and Jaragani. Masih tolak ke dapat apa tu dah pun nama Manipur government apa begitu apa ni? Council dan Loba Class 12 ke ngasidagi hauriba parikha sida Joint Students Coordination Committee ki members singna council ki ayabaga loinana mioi mari na sabat tim mangana exam center singda chatuning singkre hairi exam center ayamba niom chumna ingna chingna parikha tharamba thingake adubu center ama anida aranba pambai sijnabagi mami taramke center amada joint committee ki members singna Aranba Pambai Sinaba Ubadagi Tariba Invigilator da Taktuna Fahanke Amade Minute Manga Aibache Pajinduna Tamke Hariba Center Singasi Council da Marik Tumba Pau Pituna Hemba Miken Tantinaba Hajaragani Exam duty Tariba Oza Singna Tamoi Shingna Tungi Mating Labor Kunai Amagidamak exam Pangfuk Nabakona Biu Joint Committee ki members Singna Yang Sinda Chatpada Corporation PBU Mairoi Singna Su Ingna Chigna exam Tabiu Hari FCI Journal Officer Amade Regional Office Manipuri Official Singna Consumer Affairs Food and Public Distribution Ge Union Minister da Aran Bawafung kaya ngangduna Manipur da Lairipa Truck Owners Amade Driver kaya awabata hale Manipur ge Mapalam da ki truck kaya na FCI ki cheng singbadagi Sangaipro area da local driver Amade handyman kaya uba phangdre Mapalam ge driver kaya so hozi khudong chat bamayok nari hiram sida report ma
Numit nini gi Manipur gi khongchata Imphal da laklamba Union Minister for KFNVD Rambilas Paswan da Food Corporation of India gi official singa aran ba wafum kya hajin basi pende thong asi makata na Manipur da leiriba truck owner driver amadi handyman singa awaba pinana bo hona bani haina Transporters and Drivers Council gi President H Ranjit na phongdokre MG Avenue da leiba maki office tap unaba matamda Ranjit na makata na phongdokibada Food Corporation of India gi official singa Union Minister da NH2 da cheng singbana corporation asida tongje haina aran ba pau pisili hari tasengna NH2 gi oina Golaghat gi Dimapur fawga Imphal yorok matamda seng metric ton amada barawena lupa lising taruk chamapan lawi aduga NH37 gi Jagi road tagi Silchar fawga Imphal tamna cheng purak matamda metric ton amada lupa lising taruk chohum lawi masigi matakta NH2 da lak matamda puna kilometer chohum lom sangi aduga NH37 da lak matamdana kilometer chatuk tararom sangi amarom da Dimapur dagi Imphal tamna truck na seng puduna lakpada kilometer chani kulom sangba lambi asida metric ton amada lupa lising mari amadi jiri dagi Imphal fawda kilometer chani kulhum doirom sangba lambi asidana barawena lupa lising ahum samri piri FCI gi Zonal Office amadi Regional Office na laktuna duna Manipur gi miyam da awaba PBC pende masigi matang da achum wafam khanganana ba Union Minister Rambilas Paswan da makatana TDC gi maikedigi memorandum piduna khangan gani haina su President Ranjit na phongdoki adu 3000 km chapa matamda 6900 pithoeba FCI na 6900 pithoeba aduga 610 chapa 610 changba baya jema jiri bam lamin sidana 6300 pieba adu tarmai tawduni FCI na kenosi NH2 da satpada oijai haino machin tibai thabak se oidabagi thabak se sapchana koi Union Minister da amuchu makata na koi thagini haigini gi jati sunata ba mara ama mayam ama seida FCI na pusalaga thami se koi Manipuri koi driver sing sibu kari hoina khanmajano Hojik NH2 da FCI gi cheng bagi thabak asi chathakibana Sangai Pro area amadi airport lambi gi nakanda Punjab Assam UP Nagaland amadi Haryana gi truck mayam lambi gi naget ta leibana lambi chathok chasinda khudong chadaba thokli masi mahuk sadagi thoktuna lakpani non local driver amadi handyman kaya su gari parking leitaba toilet amadi bathroom leitabagi achoba awaba mayoknari ngai baidi ngai ja haining dire adu jo mayang gari sida block hotel gi ngai ya kai gari chem hom leite moi lok plan wana re gari adu na तना है नहीं लेते हाईवे के ऊपर गाड़ी लगाना गलत है जो FCI मालिक है जहाँ गवर्नमेंट की तरफ गाड़ी को चाहिए एक जगह इकट्ठा करना TDC gi President Ranjit na makata arduna Union Minister na Manipur gi khalga chumba thabuk thoram kaya lokalakpa si truck owner driver amadi handyman singi anoba mapokama pokpaga chakmanare nungaiba phungduk poina hayeng numidang pung 3 tegi numidang pung 3 fawwa mai thanduna mafam kaya da palan thoram pangtokni haina Ranjit na phungdoki thagat ba phungduk poina hayeng pung 3 tegi na 3 fawgi manungda ekoi mathak da mai kakhatna ekoi bamula kakhatna ekoi gi nungaiba adumba mapo ama hanna pupi bagi damakta ekoi nungaiba phongdokani ISTV pawgidamak N Ranjan amadi Nauribam Phillips Sangai Pro Imphal Sustainable Development of Medicinal Plant Sector in Northeast India Haibahiramda Numinini Chathagadaba National Workshop amangasi RIMS ki Jubilee Hall da hokre Forest Department na Ministry of Ice ki National Medicinal Plant Board ka khusamnaraga pangthokiba thorom aduda Manipur ki Chief Secretary PC Lamkunga Chhattisgarh gi Governor Oiramba Shekhar Datta Ministry of Ice ki Secretary Nilanjan Chanyal Principal Chief Conservator of Forest Balaprasad na chimba miyoi kyana sawyaki Awang nungpok lamdam dagi lakpa delegate yaw na puna miyoi tohumlom na sawyaki ba workshop aduga mari leina Nilanjan Chanyal Ministry na awang nungpok ta leiriba medicinal plants sing ningthina sihinana ba akakna bim changri Afaba magul leiba plant sing phangliba awang nungpok lamdam gi state sing maruina Manipur da asigumba pambi sing ningthina yokhatna bahona batai haike PC Lamkunga na India ki oina tongan ba medicinal plant lising taruka chamangarong gi manungda Manipur da lising amaga chanirom phangli masibu kanaba hiramda sinnana ba khonaba madi manghandana thamnaba khananaina ba tangai sadi hai During the conference also I told ambassadors and high professionals that if you want to develop India you can't just ignore Manipur if you want to have good relations with Southeast Asian nations you can not just ignore Manipur because Manipur is positioned in the vantage point of the gateway to Southeast Asian nations. Any program, any scheme, and international bilateral understanding
cannot be finalized and worked out without the participation of Manipur. Langol Reserve Forest ki lamda ching tengkhaiduna yum sanana bokona miyon manga Forest Department na fare hangang police ki manung chan leba Panchilong Tribal Kulgi akoi bata lediba Langol Reserve Forest ki manung chan ba chingi using yam that pagaloina na leba tengkhaiduna yum kai sanana ba lambi na chingba sem lambani mangjong na Forest Department ta pau piraba phawda thoksadana lekpadagi maikai kaya ki pressure lakna department ki official singna Panchilong Kulda Yangsinba Lakpada Saktiman Amada Ukaya Yamtlaga Haplaga Leramba Tinabadagi Mui Manga Pagat Pagaloinana Langol Reserve Forest Ekimakada Impalis Pulista Kiasla Maloko and Craig Reserve Forest area the Lam Kopchin Bagaloinana Kul Tasina Hona Rivasi Mangjungana Sexual Hobukitangai Fatabalade Hana Saja East Range Oirambadaki Impal Istachan Krabasu MLA Karana Nampuda Kul Tahanaba officially oina order Tokpada Atimba Piduna Lady Hell Thasi Kungatarukta India Pumbada Civil Disobedience Kongjang Chatanaba Center Trade Union Lautokre Trade Union ki constituency Amade Public Sector Union Worker Kusun Naduna Chatagada Kongjangasi Manipura Mapungpana Chatagani Hari Kaisampata Leba Manipur Electricity Employees Union ki Office Pangthokpa Paugimitham Amada I2K General Secretary L. Sotin Kumar Haike Central Trade Union na Lisingani Taramari December Kungataruk Amadi Sahi Sigi January Tarada New Delhi Dalo Kibawarep Aduga Makha Taba Dadi Oina February Kungatarukta India Pumbada Kongjangasi Tangsingadabani Paliba Government Asina Anti-Labor Policy Kaya Lorukpagi Mayukta Tangsingadaba Kongjang Asi Impaldasu Mapungpana Pangthok na Basem Sare Waithau Chiruda Leba Waithau Pat Water Supply Scheme na Anakpa Khunjasing de Ising Panghandabagi Mayukta Scheme Asi Solon Chindana Kongjang Tangsinkre Waithau gi Akoibata Lediba Kongjang Sing Waithau Chiru Samom Tangkul Thiam Kunjau Saijin Palake Miam gi Oiba Mitham Ama Samom Tangkul da Pangthokuna JSC ama Semkre Ko Convener Janam Sanayai Mana Project Asina Thobal Lilong Lesang Them Yaripok na Tingba Mafam Kayada Ising Piri Adubo Water Supply Sigi Akoibada Lediba Kul Mangadadi Ising Pangdana Ledi Chief Minister na project asi Jatra Hunba Numita Ising Pangangani Haikiba Taiwan Nare Mari Lainaba Department na Atuba Matamda Ising Pangandrabadi Makata na Akan Bakongjang Tangsingani Hari Soidana Tawani Matangi program an Ngaibdana Nasi Hawada Akoi Kariguma Mata Tawdana Lebiragi ICM Impalna Sinduna PM EGP Beneficiary Singi Tha Sigi Mari Dagi Chatharkiba Entrepreneurship Development Program Ngasi Lampel Pataleba ICM gi Conference Hall Delusion Craig Thoromasida ICM gi Chairman L. Tom Pishak Director K. Jaychandra Khadi and Village Industries Board ki CEO L. Biren Susargyaki Chairman L. Tom Pishak na Matamgi Matungina Beneficiary Sing Entrepreneur Oibagi Tangai Fadabadu Leire PMEGP na Chada Nipuga Manga Subsidy Piriba Sigi Kudong Jaba Aikoina Launa Nabukotnasi Haike Development Program Asida District Sindagi Kangatlaba Beneficiary Yankaiga Hundoina Saryaki Assam Rifles ka Mari Lainaba I Pau Punganaba Amjunalo Kibafirep Union ki Mifam Amana Handuk Nabawarep Lokre Kungataruk Suba Sector Assam Rifles ki Commander Rajiv Sivar Yauna Union ki President Wangkemcha Samjaina Preside Tawdunangasi Pangthukiba Awang Bathaki Mifam Amana Warep Asilokibani More da Paumi Fukiba Tawdok Adu Internal Inquiry Amachathari Tawdok Adu da Mara Leram Labadi Jabjaba Jayak Pigani Haina Rajiv Sivarna Thadabati Hazi Pau Melkana Break Matunga Amokana Taranok Seri Makataba Pauda Lok Jana Sakti Party ki Athuba Matamda Mail Idea Mahanglagani Mail Idea si Kutangda Miamgi Wakat Amadi Suggestion Pumnamak Taramna Logani Haina Party Sigi Advisor Laitan Them Keroda Singh Haikre Ngasi Party Sigi North Eos Deleva Office ta Permission Unaba Mada Mahana Makatana ADC Mikalda Party Sigi Mirep Thadokani Loinana Manipur ke Armed Forces Special Force Act Lising Magama Pagyankhanipan Loktu Uhajana Michael Kayadagi Civil Society Organization Amadi Political Party Kayana Chen Chongduna Laurabasu Madudi Mahedi Ngasi Pawpa Pangbangamdana Lady Mamang the party Sinasu Hiramasida Takshinduna Laklabasu Mapangal Sonda Party Ama Oikibana Madugi Kana Bafangdana Laki Hausuti Party si Union Minister gi Cabinet Yaurabanina Athuba Matamda Asim Basakta Madu Uhalagani
Act asigi matangda Union Home Minister Rajnath su memorandum tisingkre athuba matamda civil society kaya ga khusamnaduna center da chatuna hiram sigi matangda taksiluraga ni haiki mana makata na PDS ki distribution system asi kaya yamna chumliba ki haibasi athuba matamda party asigi volunteer singna yengsilagani yengsinba sida sarkar na soidibra praja na soidibra haibadu chapchana khangba ngamlagani haiki District Fishery Office Imphal East na sinduna thasi ki tangkun pau bat thagadaba Fish Farmer Training Program amanga sidagi Imphal East ki Panchayat Bhavan da hokre Thauramatu da Fishery Director K. Sarat Kumar Additional Director K.H. Memcha amade Imphal East District Fishery Officer Y. Ibobi amade Farmer Kayana Sarugyake Director Sarat Kumar na lamdam asigi Valley ki district singa yengnabada Imphal East na nga puthokpada sothana leiri masing maroi ba maramde district asida nga yokpa ya ba passing yamna leitabanani adubu law ubada khudong charoi daba kaya nga yok porom da mai onsinba mathautai haiki Manipur State Rural Road Development Agency na PMJSY ki phase mapan ni makhada lupa crore amaga lakh mudra mapan changna Tamenglong block ki manung chana ngasing part 2 dagi part 2 fauba lambi koila sthaba drainage amati culvert semgat sagat ki thabak ngasi Rural Development and Panchayati Raj Minister Francis Najok Paning Sinkre Mamang chai November thadagi hokiba thabak asi matang chai ki March ta loisna ba pandam thamli amaromda ngarang ching part 3 da lupa crore ani ka lakh nifu changna Nungtek Railway Highest Bridge Point fauba paikali ba thabak sing yengsingki khongchat aduda saruk yakiba Additional Chief Engineer T.S. Shyam Sundarna lambi semjin sajin bada award apakhara leire haiba phongdokpaga loinana ningthina semjin naba mari leinaba contractor da khangalamki Minister Francis nasu lambi singadu ningthina semjin duna praja gi lan oina bokona si phongdok akoi ti state government gi fund amuk hapa yadabnina one time sanction tabdu kon maintenance kra lebe wan ya topade koi lete adu sida koi fazana tawba matamda paisa fazana sinaraga khun gi mi gi makta fazan ta hodrabdi akoi di punsida connectivity lairwa MSPDCL gi ISTV manager S Gunikantana luchingtuna ngasi division asigi manung channa leiba maitai langkol da Nyom lana may lokshin basing phangdok na ba drive ama chathakre ngasi gi drive aduda Nyom lana may lokshin lamba miyoy mari phagat ki hairi chathari ba drive asika mari leinana manager S Gunikantana Mars ki tang amadagi pung kunga mari miyamda chang naina may pinabagi pandam da drive asi chathabani non consumer sing asi tha ahungi fine oina lupa lising amaga chakat kunga mari amadi deposit lupa lising mangaga sungna tara manga thidok laga regular consumer oiba yagani loinana Niyom lana may lokshin duna department amadi praja miyam da akai bati bagi thawong asi matungda amana tawhiganu hari Manipur na awang nupok state sindagi war tourism ki machak khwaidagi hena leirabasu sembidabana kanapam khangdana lei haina Indian Tourism and Hospitality Congress North East Region ki President M. Binotana nungaitaba phongdokre Manipur University ki Social Science ki dingi office ta pangthokpa pawgi nifam amada mahana makha taraduna lamdam asigi tourism asi mawong maril tana semba eco sports amasung world tourism ki khudong chaba longnaba thabak pangthokpa amadi mafam sing asi chamgatpana lamdam asigi thabak phangdabagi awaba sing kohanbaga loinana chawkhatpa lamdam ama oiba ngamgani tha asigi tawtagi Nepal fawba Himachal Pradesh ta pangthokkiba Indian Tourism and Hospitality Congress ta Manipur ki miyoi tarana sarugi haroi phangdoki ISTV gi aranba tawba director sing pham thatoknaba ahanbada masa masada UNLF ki nakaltagi aibo khanghanki adubo Party ki wayal adubu ikai khumnabagi mahutta thausadana lerpadagi anirak suboina PR thoktuna lupna warning pikhrabasu pham thadokpagi mahutta ahoina dum miyamda singaduna makoi gi macha manau mamau marimata nipalom yauna aran mamong da hapkiba contract employees tarataret adu board of directors asina regularize tawhan kiduna amukana maral hena langsinjare hari UNLF के डिपार्टमेंट ऑफ पब्लिसिटी के डायरेक्टर इंचार्ज M. Sakhen na thorok pa cherol amana achumba masung aranba ani ki khenabadu masak munna khangdok piduna aranbadu ki mayukta achumba ki maikai da lepagi thongna leibiu hauzik chathanarkli basidi aranba ki maikai da suleptuna achumba masung aranba ani ki marakta khandok phang khanghandaba te naba punsi mahing ama orakli basi nakhai senghan chumle
ISTV की BOD सिंह तौरीबा अरानबा थोंगसिंग असिना लेबाक मियाम की करी मांगजरिबगी हाइबसु कुपना नैनबिदुना मियाम की अचुमरान लेपंगंबगी वाखलोकसिंग सिजनदुना अचुम्बा मसक खंगदोकपियु मखोइबु जैराक पीबदा मियामना मतेंग पांगबियु BOD की डायरेक्टर खुदिमंगना नुमित मंगानी मनुंगदा फम थादोक्रबदी अकनबा मित्यंग चंगलगनी है National Bank for Agriculture and Rural Development Sintunangasi Impalgi Classic Hotel da Nomagi Oiba State Credit Seminar Pangtokre Seminar aduda NABARD ki General Manager M Soren Manipur ki Principal Secretary Moses Chalai amadi RBI ki DGM P Shooter Susaryaki Seminar ka mari lainana State Focus Paper amasu release tawke P Shooter amadi Sorena Seminar ka mari lainana wangang aduna State asigi chawkat thorang ki lamda हाना पाइखट कदबा सेक्टर कयादा नाबार्ड रीजनल ऑफिस ना कानब कया पीरी मई मरोंग पुथोकपदा मार्केटिंग अमदी फार्म की ओइना सेंथों कया प्रोजेक्ट लेरी लोइनाना एग्रीकल्चर अमदी एलाइड एक्टिविटी की दमक सेंथों कया इन्वेस्ट तौरी पाइखट के खल्लिब थबकसिंग मपुंग फानब होनबा मथौ ताई हाइकी JSC ILP सिस्टम मणिपुर अमदी थौबाल अपुनबलो ताल अनिना ngasi थौबाल डिस्ट्रिक्ट सुमितो खंडोपगी थबक थौबाल मेला ग्राउंड हौख्रे JSC ILP की को कन्वेनर BK मोइरांगचा यावना चथखिबा ngasi की टाइप अदुदा मियोय चामरोम फॉर्म लौखिबक लोइनाना मियोय कुंठा तरुक वेरीफाई तौखि ताल की सेक्रेटरी वाइखोम निंकेम चावना JSC ILP की खोंजंग बुसौगल अदुना थौबाल अपुनबलुपना मसी अकोइबता लेरिबा थौबाल अचौबा मेला ग्राउंड खेत्री लेकाई हौखा निंगोमबम ओक्रम वांगमताबा मदे सगोल तोंगमना चिंबा मफम सिंदा मिटोक खंदोकगी थबक असि ngasi नुमित मंगानी चथगनी नुमित मंगानी सिगी मनुंगदा मिटोक सिंगा मसा मसागी सक्काक्सी अमदे फोटो पुदुना लाक्तिनबा अपील पितौखि इनर लाइन परमिट सिस्टम मणिपुर अमदि थौबाल अपुनबलुप ताल अनि खुसमनरगा ngasi थौबाल की अकोई ताल की एरिया जुरिडिक्शन की मनुंगदा लैबा मिटोक मियान जासिंग असिगी मिटोक मसक खंदोकगी थौरम मसी मफम मसिदा हौजरे Kadana mayai kaba chinjak maru pangamuthana bapandam da changsilakli bakhongjang saruk amoina Mahila Committee Hairok amasung Hairok Part 2 Gram Panchayat ka khusamnatuna thasi ki taramari da Hairok Thokdom Lekai Community Hall da Nishana Khunai da pibe tekheng amadi masibu thingnaba miyamna lawgadaba thodang haibasida khananenaba mithama ma pangthokre Jamon Gas Shinjamai Chingamathakta Gas Tianbada non subsidized only haina thaba gas pibadagi Jarang na bathokre thaudo asi ngasi ayuk agency asi ko office da thokibani ISTV news na mafamadu da changjani yengubada stock chatu kataragani thoi non subsidized only haina gas piramki subsidized oibani haiba kangbude gas booking tawkhibagi che yawrabasu gas pide haina agency ki miyoi amana hairubadagi jarang na basi thokibani hari agency asi ki consumer singna phungdorokpagi matunina bank account hanglaba kangbude subsidized oifam thoktabara IOC na subsidized kangbuda gas piba yade haibagi order te adu ullu haibagi wahaudagi jarang na badu thokibani hari hiram sing matangda agency asigi consumer oiriba miyoi amana pendaba wakhun kya khondo aduga kari maramgi piroi doribano book toriba singja si akoi tasengna khangjaning aduga bidragadi akoi gi sakthung sing do kadai da chalin no haido tasengna koi moida hangjabane ado moi clear oina haiba ngamde ado akoina main oina ujiki photo leiragadi akoi yengjage IOC dai tasengna thok oiragadi haiba photo akoi yengjara akoi tuminna chachagi ge ba adu nattabi da tuminna akoi gi suklam chasam tawraga sumaina mayam da mayam gi lanthum mangan bachidi tasengna akoi yajaninge aduga mangan de harga asing budo akoi yengjage adu kari gi tuminna sumaina laibiri no ise clear oiding station ngasi singjamai chingamathakta leba Jamon Gas ke consumer singa agency ga bhap tana hodabana maram oiduna pamdaba thodok thokibani consumer singna agency ka mangjongna na pau phaunadana bhap tadaba sing punna taminana bokhona ningi haina agency si manager H Birendra na phongthokli hauzik IOC ki akhanaba guideline ki makhada hana subsidized amasung non subsidized punna pirambadu makhata na pidana ba hairak palaire ngasi pikiba apunba stock chatrukatara nithoi asi non subsidized tagi oina pibani consumer singna pamdaba thodok thoktana ba agency da mangjongna na pau phaubi haiki link lerba kangugi bank ta link lecta ba kangugi ding si yauje de khoi yin jari se ada khoi masi matangda khoi customer singda bhap tanaba haijari maramdi yari ba makhei akhoi Jamon Gas ki consumer singna bank ta
थूना अखोगी DPTL थाजलगा लौनब होनबियु अमदी IOC की नियमदा थिंगरे हुजिकती बैंक थाजनदबा कांगुदी बुक फोक्ता होलोरे हाइना मछिगी मतंगदा कईगुंबा खंगबीबो पामगसु अखोई कांग्रेस भवन की मनाक्ता डिविजनल ऑफिस अमल लई मधुगी सेल्स ऑफिसर दी कसुंग चा कवी मागा उनेबिरेगा डिटेल्स लौबियु अनु प्रजा सिंगना लाना लाना लौबम लेरे मरमदी नन सब्सिडाइज हाइबसिगा सब्सिडाइज हाइ खंगबिदबम लेरे नन सब्सिडाइज DPTL हाइबसिदी बैंक थाजनबा कांगु खतगी पिजबनी Rotary Club of Polo City Imphal na thanga karang dangarang free medical camp ama pangthokre camp asida Polo City Imphal gi president sinam pritam yauna atai thaupuba made Rotarian kana sarwyaki lemna lain bagi camp aduda specialist Dr. yauna puna Dr. mapana mioi janyang thirom lain thi lupa lak anirong ki hidak langthak sinchu lemne enthoke president Rotarian sinam pritam na Rotary Club of Polo City Imphal na प्रजा मियाम की आइफगदब तोंगान तोंगान बथब कया पाइखतुना लाक्रिबसि की मनुचना फ्री हेल्थ कैंप असिसु पांथोपनी मखातानसु मियाम गिदमक थबक कया तौथिगनि है डॉक्टर्स मैम ENT की सर्जरी की मेडिसिन की डेंटल की असुगुम लवा डॉक्टर मैम अमना लाक्रिदुना ngasi अखोगी सुगुम लवा फैसिलिटी खरा वाना फंगो मफम असिदा कोई हिदाना सिंग मकया अमन लेमना पीदुना कोई याकना लाइन बगी थबक सिंग थबक थोरम सिंग अखोगी मेंबर सिंग मैम नसु यावना लाक्रिना ngasi जरी Awangnupo state singda pangliba hidak oina sizinaba yaba pamdi sing yokhanaba center na ahenba meeting sangbinaba Sanjivani Medical Times North East India ki bureau chief Daniel Levon lamkangna handak Imphal da laklamba Union Home Minister Rajnath Singh amasung State Home Minister Kiran Rijiju da taksingkhre Sanjivani Medical Times na Awangnupo ki state singda haukiba chahi ani ahum asida pangthokiba thobak thoram sing palladuna medical camp amadi medical mela na singba pangthokpina ba pungin singsi Apun Banupi Loop Bisnupur District na February 12 dagi chatharakhiba residential awareness camp na solution khre camp asida loop asina konba district asing manungda laiba unit sindagi khangatlaba camper nifuna samya hauji pawi marthan tindabek amane All Manipur College Teachers Association na demand kaya takshladuna changsilakliba khongjangbu sarkar na thoksadana leithokpa thawong yaningdaba phongtoktuna oja singna Manipur College da wakami pam chathakre Higher education kannaba changsiliba khongjang asibo government asina karisu leitana ure pandam asi phangriba phawba thasi gi tarani pal dagi association gi oja singna thabak lepagi khongjang changsinaba warep laure hari revision to 2011 dagi tawani 2011 dagi ngasi phawba college oja singi allowance CSA bisi phangri jaw leiri aduga atopa teaching thabak to da employee ko ai bi la ko phangri alna governance ni makadri lewa oi sinina jik college oja singa handicap oiba salary phangri si handicap si full budget bungau bi yansi Thawal District Police Commando masung Kuntramari Subasam Rifles ki apunba kangbuna Waikhong Tangsham Lekai area da thibu humba ki thabak chathabada PLA RPF ki Sergeant Major ama fare hari Police Department ki PRO ki cherol amana phagalaba mioi adudi thongnauzam Subhash Chandra chahi kunthagani thoi apokpa leikidraba manihar wawgai leirak achobudagini hari Ngasi nungthil Lamlai Police Station ki manung chanba Chalauda Football ground ki nokchuk thang banakal da hand grenade ani leiramle Lamlai Police na bomb sing asoi angam yaudana lokut kre hari hauzik sanabli pa Nasigi sanabagi pauda Manipur Horse Riding and Polo Association na sinduna Imphal gi polo ground da tim kunga mangana saruyatuna chathariba kunthra suba and hazari amade Dr. N Tombi Stat Polo Tournament ki ngasi sanakiba ahanba match ta nongchup pana sagol kangjelu langjing timbina jingkhai hunba polo club poro pat timbibu panjil ahum ani da maithiba pikrai Nongchupana sagol kangjelu langjing ki panjil singadu ke risikantana ahanba madi anisuba chakrada panjil amamam chankhe atopa panjil aduna TS risikantana marisuba chakrada chankhibani jingkhai hunba polo club porompat ki panjil ani aduna S Bronson amade N Babulal na ahum suba madi marisuba chakrada chankhe anisuba match ki sanakhibada khurai polo club team bina jingkhai hunba polo club
Porompat Team Sibu Panjil Tarahumdoi Anida Maiti Pikre, Kurai Polo Club Ki Panjil Singadu S Dollar na Ahanba Ani Shubamadi Ahum Suba Chakrada Panjil Mangachan K S Silanandana Ahanba Ani Shubamadi Mari Suba Chakrada Panjil Mari T.S. Tyson A Churchill Thomas Amadi A Bishesorna Ani Shuba Ahum Subamadi Mari Suba Chakrada Panjil Amamam Chanki Jingkai Hunba Polo Club Porompat Ki Panjil Aniadu P.S. James Amadi Nupi Shanaroi T.S. Tanana Ahanba Chakrada Chanki Hayeng Ahanba Matchta ESC Team B Amadi KNMM Riding School Team B Ga Sanagani Aniswa Matchta Nongchupana Sagol Kangje Loop Team A Amadi Thangmaiban Youth Polo Club Ka Sanagani Hockey Manipur na Sindhu na ngasidagi Kumanla Park Hockey Stadium da Team Nepal na Group ani thok na khaidokuna chathariba taramanga suba Dr. Kanti Mukherjee Memorial Invitation Hockey Tournament ki ngasi sanaki ba ahanba match ta Cosmo Wangkhaina YSUC Kongbo Chekon Khunobu goal tare chinoda maithil pikre Cosmo Wangkhai gi goal singadu P Rahul na gon mari chanki atoppa goal hum aduna K Johnson S Swami amadi L Sana Jawuna chanki bani ani suba match ki sanaki bada Maira Basikhong na UYC Lairikembam Lekai bu goal ani shinoda maithil pikre Maira Basikhong gi mai pak pagi goal ani adu TS Anthony amadi S Sanjoy na chanki Hayang ahanba match ta Manipur Police Sports Club amadi YSC Yaskul ga sanagani ani suba match ta SSA Charangpat amadi UYC Lairikembam Lekai ga sanagani Manipur Hockey Midyang Makada YCC IC Kontha Halupna Sinduna Ibudo Margin Ground Kontha Halupta Team Taragani Thoina Saruyatuna Zathariba Ahum Suba Yumnam Rasmani Memorial Invitation Men's Open 7A Site Hockey Tournament Ki Ngasi Sanaki Bahanba Match ta Maira Basikhongna CO Singjamai Team Ebu Goal Ahum Anida Maitiba Pikre Maira Basikhong ki goal Ahum Adu N Ratana Goal Ani Amade S Jensen na Goal Amachanki CO Singjamai ki goal ani aduna Y Sanjoy na chankibani ani suba match ki sanakibada Hockey Union Lairikembam Lekai Team B na YCC IC Team B kontha halupu goal mangamari da maithil pikre Hayeng ahanba match ta Farm Ya School Team A amadi ke HST Team A khongman ga sanagani ani suba match ta YCC IC Team B kontha halup amadi Hockey Union Team B Lairikembam Lekai ga sanagani Thangmaiban Athletic Union Thauna Sinduna Union Asiki Ground da Team Kungani Thoina Saruyatuna Chathariba First State Level 2020 Tennis Ball Cricket Tournament King Assistant ki bahanba match da Vaji 11 na Dallas po wicket tarita maithil pikrai Dallas na toss ngamduna hana batting tawbuda over taragani thoi da wicket turaga run humbudra lokhi Masigi Pakunda Vaji 11 na over tarada wicket ahum khak turaga apiba target adu yauki Anisba match ki sanaki bada SCT na MS11 bu wicket mapanda maithil pikrai MS11 na toch ngamduna hana batting tawbada over taraga manga da wicket loina turaga run humbudra manga lokhi masi pakumda SCT na over taraga ni thoiga ball ani da wicket ama khak turaga apiba target adu yauki Manipur Police Sports Club na 9 Sector Assam Rifles pu maithil pidana taramathoi suba DSA Trophy Naurem Bhuvan Memorial State Level Invitation Football Tournament ki final changkhrai All Manipur Football Association ki midyang makada District Association Kakching na sinduna Association asi ki playground da team taragani thoina group mari thokna khaidokuna chathariba taramathoi suba DSA Trophy Naurem Bhuvan Memorial State Level Invitation Football Tournament ki ngasi sanaki ba ahanba semi final match ta Manipur Police Sports Club na 9 Sector Assam Rifles pu goal ani amada maithil piduna final changkibani Youth Bright Star Club Sagolban Tera Sapam Lerak Amadi Nongmaithim Lekai na Sinduna Chathariba Taruk Suba S Amuba Singh Memorial 7A Site Open Football Tournament ki ngasi sanaki ba ahanba match ta RFC Khamnam Lerak na YBSC Sapam Lerak pu goal ani amada maithil pikrai RFC Khamnam Lerak ki goal ani adu mangemba na chanki YBSC Tera gi amata ngaraba goal adu TSDI phaban na chanki bani ani suba match ki sanagadaba SFC Sagolban ki team laktabadagi KIMSDO utlawna walkover lawkrai Manipur Veteran Cricket Association na Sinduna Langthabal Public Cricket Ground da chathariba ahum suba 2020 Manipur Veteran Cricket Tournament ki ngasi sanaki ba match da Napsa Kha Imphal na Rage Nagamapal buran kunthragamari da maithi pikrai Napsa Kha Imphal na toch ngamduna hanba batting tawbada
Apiba over kunda wicket taruk turaga run cham gyang khai lokhi masi pakumda res nagamapal na over kunda wicket nipan turaga subnagi run cham gatara taruk khak lauduna maithi khibane napsa ge bhoge na run humram do madi wicket ama lauduna ngasigi oina man of the match takhi hayang quarter final match ta DSQ amadi cyclone thamiban chanagani All Manipur Football Association na Sinduna Mars ki tang taragama thuitaki Imphal gi Polo Ground da pangthokadoriba Mari Suba Inter-District Kanglei Park Trophy da saruk yagadaba Imphal East amadi Imphal West ki football sanaroi sing khankhre hari Thasi ki tang kungani dagi Mars ki tang ama fawba Goa da pangthokadoriba Yankhai humda Suba Junior Mr. India da saruk yagadaba Manipur team gi bodybuilder sanaroi taragama thoi amadi official ani All Manipur Bodybuilding Fitness Association na khankhai hojik loislak padang singom gi oiba enga saki pau ICR lampel patai phangba pau gi matung ina ngasi gi khwaida gi sap gi chang degree celsius kungum doi dasmik ama khwaida gi ingba degree celsius manga nungsite aw ising manil gi chang ekta chada mari pu manga nungtil dana chada yang khai gi ni thoi nungju gi chang nel hojik meroi ba pau amona Science and Technology amasung Art Science ki Union Minister Dr. Harshvardhan Numinini ki khongchata Imphal da thunglare India bu superpower ohenna bu honabada awang nupoki atobo thodang rei haikre amade ngasidagi mairo lising kungamanga henbana saruk yaduna council na lawba class 12 ki parikha hokre ISTV news pau matang salo jere ni dabi bu sumbo mukhana